Hello everyone. Ngasi ki video ase aina plan tawraga namjagiba video natte. Hujik waida khalakpa wakhan ne du mayam da aina share tawjaring bagi semjagiba video ne. Aduga aina ngasi lijaga dorbo wari ase ai isana isabu yamna chawre natraga mitik amna chare khanjabagi aina lijaba amata nachade. Ai kashumta leiba mi natte ai aduga aina ngasi ki video wari ase lijaning bagi maramdi ai gumna aina lirakadorbo wari je asigumna thokpa mayam ai ki video sing pa mayam da thokpiram ba yai haina khanbagi aina wari ase lijagadorbo ne aduna mayam na wari ase ko phawdam tabiyo mayam akhoi gi imung je yam wana hore ningba thumnabagi thumnaba ngakta chaningai thumningai setningai phajana lektaba degi tupam chabam phajana leiraktaba dumaina ore hojiksu dum wari wade habenate hojiksu awatpagi awatpa ngaktane dubu ishona chanbibadagi khajitang bi phare haitare ado thaina anga wari da yamna warae aduga aina ngasi lijagadalo wari sidi aigi nungi awaba leita lairabagi wari nachade ai isagi oiba aina angari da thengragi ba khara lijagi tawjabane ai je angari da yamna hadi wangangan da ba apikai thigan ba mi thena ba ngam da ba degi mi tina ba kya ngam da ba introvert oi re haidar aduga do aduga mana wangangan da ba mi je mina kya tina ni da bane wai su khamge ba mana wangangan da ba degi ai je thaina angare da yam mure eba yam tina mure eba hoju dum mudi muri ba ado hana angare da yam mure yam mu ba hai je kharak na te ba sana mure eba ado mujia mure thi jam thi eba aduna sakka thi baga lai ra baga dei mu ba murak baga dei wa ngagan da baga isa je confidence ke yawdraga amna inferiority complex hadi amna isade amna khandhana khanjaraga admaina oire eba ai angar ngi matam je haidar aduna sigumba reason ma amsina jo eba tai mi ai imanabi kaya lejarakte masing thibi ai imanabi imanabadi suklai bulerakte ai je sigi reason ma am no eba tai moina ai je kya dinaning da ba haidar matam da ba adumaina tawrae aduga aije school class 9 dagi class 12 pawde ai cycle da school chalaeba ado summer matam da yam saba kanda school halakpada phane ka setlaga cycle da thobagi humang ga sobagi ekta humang atangai de ne ba maije cycle da school chatpa mina dum khangbiram gani basije adumaina tawraga school halakpa kuding gi aije lambina kanda nupa group khara leiba moisena aije dum nungti gi dum lakna du ne ba lakna ba baje phajana khaji kharak lakna ba natte ba thina mi gi thamoi sokna matam du dadi inkhalak pa goi baga yam ikai ba matam ne ba yam ikai ba mina kanam he harak pa da aimon amna nungai sa da ba matam ne ba adu yam thina lakna ba hai tare as thimalle he na degi khumu duga amubi nayum da mingje leitabro mingzeng khar khayeng batamune degi kamaina namana pana kamaina po ino ne duthina duoda etc yam yam high grade no jik pandaba wa hai juma yam lay pan manu aitaba adu ma maina toraga exam toina mina yam thina mai lakna bi ba hai tare adu main toraga school halak pa khuding ga ina khoi mama ta dum complain toba mama aije karigi asuk thina asuk muna pokpiram mino mama na aije nuti dum complain toy mama da thaina angari ne ada akho mama na haigi ba wa ma leiba adugi wa je ko mama na haigi ba wa do ngasi gi video ji zu main purpose ne ba mayam da khangani ni je ko mama na aina adugi wa do haigi ba da matam da smaina haigi ba ja thoi bi nang hojik nungai trido nong hojik mure thire haina khallaga nungai trido kaimta khangano larik da phajana paw larik da phajana tammo isagi ikhongna lepchaba ngamdri phawa matik chaba mi ma oidri phawa hotno adu ba taragadi nangbu hojik
थीना लक्नरइबा नंगबो इग्नोर तौरिबा नंगबो थवoi वावोइद्रिबा नंगी मतeng पांगबिद्रिबा मी खुदिंगमक्तो नोंमा नत्रगा नोंमदी मसाना मखोंगना थोंगना नंगबो हाइजररनी नंगबो तिनाजगे लोइनाजगे हाइना नोंमा नत्रगा नोंमदी हाइजरकनी हाइना खोमाना हाइगिबा ए हुजिक फावबा दum तारि नाकोंगसे तारिबा दुई वाहाइदो अदुगी ममाना हाइगिबा वाहाइजे हुजिक यामना नत्रगजु खरा खरा चुमकपा हौरएबा सी हाय हाइदना आइना आइजे हुजिक मतिक यामना चारे नत्रगा अवाटपा मत लेत्रे हाइबना चदे हुजिकसु मतिक याम चाजद्रि आई हुजिकसु दुम स्ट्रगल तौरी दुगा अवाटपा जुंगाक्तने अदुबु आइगी इमा इपाना मोइना ngamjaba makhai thada ngamjaba makhai hotnaraga mahe kharadi tamhanbire aibu aduna hojik mamang da aina ngasai lambi da laknarakpa khotpa haibado adudi tangkak ama khaktane ba atopa mayam amaju leyeba school da lekai da adagi yam leigre adugumba aibu yamna ignore togiba khotkiba mayam ama leigre ba ko ado aduna hojik aina mayam marakta kitang tinjaba ngamakpa natraga mahi kitang tamjaruba asumana torokpa agi hojik matamjida hairiba ngasai mi singdo adu mi singdo loinamak natraga ju mi khara haitare amamam to oina aibu hojik contact to hore nang hojik kadai da leirige kari tawrige adagi mateng amata pangbiyudana adagi nangi mateng amta lawda yadre nangi phone number amta piro mayam adumaina aimon hojik amamam to oina contact to hore ba hojik se aduna aina hojik haijaning badi punsi habaje tamba ngamba nate ba punsi habaje tamba mata ngamba nate aduna mi amata daju fattaba wahai mi gi thamoi sokadaba wahai amata hairoidabane ba tamba amta ngamba nate nangna hojik mi amabu thina fatana haigriba mi do nongmadi nangondagi hena chawba mi ma oirakpasu yaiba nang magi makhada thabak torakpasu yaiba tamba ngamde ba aduna kaidaw nungda mi amata da yari makhai fattaba wahai mi gi thamoi sokadaba wahai amata haibirodabane punsi habaje tamba ngamba nate It's all forgiven to my eyes. The tide has turned around. Just listen to the sound. Two hearts beating time. aduna video asibu yang biriba mi mayam da aigi wari asigumna haipet mana ba thokhiba yawbiragadi comment ta haibiramo aduga thokhiba yawbiragadi karimta khanbigano punsi haibaje hot pu hotnaradi dum nongmadi aigi su matam lakhini mayam gi su matam lakhini kemta khanbigano aduna mayam aigi maramda khangbining ba atopa khangbining ba sing leibiragadi sigi video sigi makhai comment ta question jing hangbiramo ai mathangi video ama semaga answer jing khumjarakke tadi mayam video asibu loiba phawu yang bibagidama mayambu thagachari duga atopa aigi punsigi maramda adagi hana thokhiba thodok singi maramda wari mayam amalei mayamna wari do tabininga-gadi wari makha pambibra pambidabra haibado adusu comment haibiramo aduga mayam video asibu nungaibiragadi like tobiyo aduga aigi channel asibu subscribe tobidaba mi yaragadi subscribe tobiramo subscribe to boda bell icon do number sukal ko bigano bell icon nam jagadi subscribe to ragazu aina anoba video hapakpada mayam da notification la oi aduna subscribe to boda bell icon dus nam biramo tadi mayam thank you very much for watching bye bye